Mayambu amuk hanna chasam nawasna taram no okchabaga loinana ikai khumnabo chari ngasidi mamang da thagat chakiba khoi Orisha da thokiba partial da bomama tharaklaga imung amada pokai hankibagi anisibo part mayam da uduna luxury mayamna haibira bagi matungena matung taba video dadi ai wari asi part thoksararoi adum thagat matamda sanglagasu adum pull-up oina sangna mayam ki tamam ta khalaga ai thaga charlage hojikti mayam wari da oina mai onsel asiko mamang ki ahan do part ki aroi besarukta khoi letter amakak tharakibani ka masa khangda nupa amakhakna balangir gi SP office ta tharakibani hairiba letter do amu crime branch ki head arun bothra da tharakibani masida lotion mani ko hojikti part 2 amuk lobe resi mayam hairiba letter asi crime branch ki chief arun bothra gi manakta yoklaba matungda mahakna letter ase yengba matamda karigumba clue khara letter asidagi fangani khanbana maram oiraga mahakna letter ase hanjan karak hanna parami mahakna letter ase karak hanna paraba matungda mahaki makokta wakhal ama khalami madudi letter tharliba nupa asina matau karamna partial tharkiba nupa asigi maming SK Sinha kawi RK Sharma natte habase kamaina khanglinu habase ma ki wakhalda masigi wahang se hanglami ka asomda police na hairiba pausi media da pi matamda soibadagi partial tharliba nupa sigi mami SK Sinha haibigi mahutta makoina RK Sharma haina media da sandokhirami ka adubu police na letter tharliba nupa sina hairiba clarification ase torokpadagi habadi partial thariba nupa sigi maming SK Sinhani RK Sharma natte habase letter tharga khangalakpasidagi police na hairiba case gi matangda yamna chawba clue ma fanglami madudi letter tharliba nupa se masina murder ase soidna tobo oiramgani amadi partial se sumana thabo oiramgani haina police na khanglami crime branch na letter tharliba nupa sigi fingerprint Launa bani haidana yamna tuna letter si forensic investigate tauna ba tha khirami aduga forensic team nasu haribo letter sidagi fingerprint fanglami adubu fingerprint ama fawba clear oiramde aduga somdana mu hospital da laying chathariba rima nomagi fagalapana maram oiraga aroibada 12 April 2018 da hospital dagi discharge toroklami Thaudok asi thokhraba matung tha ama makhai fara fawda hairiba thaudok sigi matangda police na amadi crime branch na karigumba langla langjin ama fawba fangma ngamjri hairiba letter se masigi matangda crime branch na yamna secretly waina yamna tumina investigate tawrambani adubu makoina investigate taw matamda langla langjin amata fanglaktabana maram oiraga aroibadadi letter se sanjukta gi family da walami aduga makoina chingnabami leibra haina hanglami letter ase paraba matungda sanjukta na makoidi kanagumba mi amatada chingnaba leite aduga makoidi imunga paisagi matang amadi lamgi matangda kanagumba amataga khatnabasu leite haina police ta hairami adubu somya sekhar saugi mama ibema sanjukta sauna hairiba letter ase hanjan paba matamda letter sigi manungda yoba wahi pareng amakhak mangonda karigumba hint ama pibagi mauna torami haiba wahi ase understanding the project haiba line siniko haiba line si magi college ta punna oja oiminaba english ki oja haiba tare mamingna Punjilan Meher mana yamna toina haiba wahi ama madudi kaina haiba matamda completing the project haiba wahi ase yamna manaba maram oiraga Sanjukta Sahuna crime branch ki team da letter ase Punjilan Meher na tharak poiramgani haina hairami aduga mamang dasu college da principal gi post ki matang da mabani ki marakta yamna chawba controversy ma thoki haina su makna police da pau pirami thodok ase hek thokibaga mamang thakta su Sanjukta Sahuna local branch na haiba case pairi kan tanja dasu local police ta Punjilan Meher ki mathakta singnaba lei haina mahakna haibadagi local police nasu mahak asi police station de kakhalaga wahang pahong tawrami adubu magi mathakta police na
कईगुंबा कंक्रीट एविडेंस अम फाउबा फंगदबन मरम ओरगा माक असे थादोखिबनी अदुबा हौजिक्ति क्राइम ब्रांच की मफमदा करीगुंबा एविडेंस खरा खुद लेबन मरम ओरगा पुंजिलान मेहर असे अमुक हन्ना इन्वेस्टिगेट अमुक हन्ना वाहंग पहंग तौनबा लेपलमी अदुगा क्राइम ब्रांच ना अहन वाहंग पहंग तौ मतमदा पुंजिलान मेहर मागे आंसर सी उलै पारै तौरगा खुमलमी अदुबु पुलिस ना मोगी इन्वेस्टिगेशन से मखाता ना सुम चथबदा मागी इंट्रोगेशन से मखाता ना सुम चथबदा ममै थंगदि पुंजिलान मेहर क्राइम ब्रांच की मफम द करिगुंबा वरी खरा लीगी हायना मन वरी लेरमे वरी से कइना हवा तारगदि नोंग ममाना नुमिदां वाइरम ममा मपानदा वाकिंग चटलगा लैरिकन तंजा सिदा खंगहौदना मसा खंगदब नुपा अमना लेटर अमखक मगोंद पिरमी हाइरिबा लेटर से मसी बलांगीर की एसपी की मफमदा थाखिनावा हाइरमी अदुगा करिगुंबा लेटर से नंगना एसपी की ऑफिस ता थादब तारगदि नंगी इमुंग मनुंगदा अवाबा तागनी हाइना किहलमी हाइना सुमाना क्राइम ब्रांच ता हाइरमी अदु मागी वरी मयाम से क्राइम ब्रांच की टीम ना सुखथा थाजरमते मरम सिना क्राइम ब्रांच ना पुंजिलान मेहर की युम से अमुतंग कई फंगे कई लेगे हाइना थिनबा मागी मयुमदा लाकलमी मागी मयुमदा लाकमतमदा मखोइना फंगलिबा पोसिंग अते उबदा मखो यामना अंगकपा अमा फावरमे क्राइम ब्रांच ना पुंजिलान मेहर की मयुमदा थीबा हुम चथबदा अहानबदा बालांगीर की एसपी दा थारखिबा लेटर की एनवेलप सिगा चप मानबा एनवेलप मापन माकी मयुमदगी फंगलमी अदु मसिदगी अमुक हेना क्राइम ब्रांच की टीम ना माकी मथक चिंगनबसे हेलकलमिका अदुगा मखाताना अमुक थीबा हुम चथबदा रायपुर की स्काई किंग कोरियर सर्विस दा पार्सल अमा बुक तौबगी रिसीट अमा फंगलमी मसगी मतंगदा पुंजिलान ना हंगम मतमदा मसिदा महाकी पाउखुम लैरमदे मसिदगी क्राइम ब्रांच की टीम ना माकी लैपटॉप अमदी पेन ड्राइव फाजिलब मतुंगदा गुजरात की गांधीनगर दा फोरेंसिक इन्वेस्टिगेट तौनबगी दमकता थारमी अदुगा रायपुर दगी स्काई किंग कोरियर सर्विस की एम्प्लॉई कौरगा पार्सल असे हारिबा पुंजिलान मेहर सिना थारखिबनी और माना थाबा नते हाबसे कन्फर्म तौनबगी दमकता कौरमी अदुगा एम्प्लॉई सिंग अदुनसु पार्सल असे पुंजिलान मेहर ना थारकपनी हाइना कन्फर्म तौरमी हौजिक्ति पुंजिलान मेहर की मथकता विटनेस कयामा अदुगा एविडेंस कयामा फंगलपसिदा मागी चेननबा लंबी लेरमदे अरोइबदा क्राइम ब्रांच की मफमदा असेंग वरी से लीबा हरकलमिका वरी दुदी पुंजिलान मेहर अदुदी कइनो हायो मतमदा पुंजिलान मेहर जोईटी विकास मंथन कॉलेज दा इंग्लिश के ओजा होइना थबुक तौरमी का अदुगा 2009 दा हाइरिबा कॉलेज सिगी प्रिंसिपल होइना महाक से हाबलमनी मतमसिदा संयुक्ता साहू बारगार डिस्ट्रिक्ट की जर्वन कॉलेज दा ओजा ओइगा लेरमी अदुबु 2014 दा मार्क से जोईटी विकास मंडल कॉलेज दा हिस्ट्री की लेक्चरर मोना ट्रांसफर लाकलमी मार्क लाकलबा मतुंगदा माकना ख्वाइदगी सीनियर ओइरमी अदुगा पुंजिलान मेहरदगी सही 3 हेना मंगोंदगी सीनियर ओइरमी मरमसिना मयामना हाइरिबा कॉलेज की प्रिंसिपल से संयुक्ता साहूना ओइगदबने हाइरमी अदुबु मयामना हाइनबा तारगसु पुंजिलान मेहर माकी प्रिंसिपल पोस्ट की फम थालोलमदे मा अदुम पाइरगा लेरमी पुंजिलान मेहर ना खंगलमी मदुदी नोम नत्रगा नोमदे हाइरिबा कॉलेज की प्रिंसिपल पोस्ट की मार्क से लौथोलगा संयुक्ता साहूदा सोइदना पीखरगनी खंगबदगी संयुक्ता साहू से कॉलेज दगी तानथोखिनबगी दमकता मांगना बदनाम कया अमा तौरमी अदुगा तोंगान तोंगानबा लंबी कया अमा सेनरमी अदुबु लंबी पुनमक अमतो माइ पाकलमदे पुंजिलान मेहर ना 2014 दगी 2017 फावबसिदा मखल मखा कयागी अवाब कया अमा संयुक्ता साहूदा पिरमी अदुबु संयुक्ता साहू मागी तौदबा मथौदा तौरमी अदुगा पुंजिलान मेहर की थबुक थौंगसिंग असिदा मा का हेन्ना नाचुंगलुदे अरोइबदा 25 जनवरी 2017 नमिसिदा ओरिसा की हायर एजुकेशन डिपार्टमेंट दगी ऑफिशियली ओइना जोईटी विकास मंडल की प्रिंसिपल से संयुक्ता साहू खल्ले हाइना लेटर लाकलमी लेटर लाकलबा मतुंगदा फावबा पुंजिलान मेहर मागे प्रिंसिपल की पोस्ट असिदगी थादोकलमदे अदुबु मयाम के प्रेशर लापदगी अरोइबदा माकी फमसे सिदगी मा थादोकलमे मा प्रिंसिपल की पोस्ट असिदगी मा थादोकलमिका पुंजिलाल मेहर ना पुलिस ता वरी रिबा मतमदा मसिगी मतंग सिमसु यारोमी मदुदी माकी मामा अमदि माक से यामना अंगांग ओइरिकान मतमदा माकी मपाना ngannna hundokलमी
maram asina mahaki angang oirikan gi punsi ase yamna wana horaki hailo mayam ase mayok narba matungda hojik mana oiriba phiyam se yorakivani haina hairami aduga mahaki manglan se kaino haba taragadi paisa yamna paiba aduga yamna mai pakumi ama oibasini haina mahana police ta hairami mahaki principal post ase Sanjukta Sahuna laukraba matungdadi mahakna mahaki mai pakpagi lambida tindhale haina mahana khalami aduga Sanjukta Sahuna mahaki punsida ayat apan pire haina su mahakna khalami principal gi post gi fam tarba matungda normal oja amu oina Joiti Mandal College sida mahakna leibase Punjilan Meher matam supada mahaki masa ase koirang khoisau naraga leirami aduga Sanjukta Sahugi matangda oida padaba wahi kaya ama college sigi wall sida irami aduga Sanjukta Sahu masamakta mahakna mangondagi principal gi post ase munbagi damakta tungda magi mathakta fattaba thawuk thorom kaya ama fattaba fall kaya lakani haina mahakna Sanjukta Saha masamakta su kihalami masigi su mathakta Punjilan Meherga yamna luna loinaba tinaba mioi kharana mahaki principal post gi famtabagi matang sida ngangna saknaraga karim kathainabase tabada mahaki thamoida yamna nungairamde amadi yamna sauninglam aduga kalakpa amadi sauningba anina pullaga hojikti Sanjukta gi mathakta laman khumnaba khalami masidagi mahakna Sanjukta amadi magi family se tumna hatlagi haina mahakna plan toba horami masigi damakta mahakna crime gi wari kaya ama pawa horami mahakna pawa matamda mi ama hatlaba matungda matau karamna evidence ase fangalodagi haibasigi matangda yamna kanna thijalami aduga mahakna Hollywood amadi Bollywood ki crimes ki movies kaya ama series kaya ama englami aduga hairiba series amadi movie kaya sidagi mahakna anuba idea kaya ama su laurami sumaina tawdana tha taru tare chupna mahakna matau karamna mi se hat kani haibasigi matangda anuba ideas kaya ama lauraba tungda aroiba oina Sanjukta gi family ase mogi family da partial da bomb hapaga tharaga pokhai halaga hat lagi haina plan tawbusida mahakna final oirami plan se tawraba matungda hairiba bomb gi partial se karama matamda Sanjukta gi family da tharagadi khwaidagi base oigani haina khallaga leirikan tanjasida Sanjukta gi machanupa Somya Sekhar lohongadore habase mahakna khangba ngamlami masidagi mahakna mina su chingnadanaba makhoi gi lohomagi gift oina bomb gi partial ase thargi haina leplami ko masidagi mahakna YouTube amadi internet ta bomb se matogorna sagani haibagi matangda videos kaya ma englami yenglaba matungda mahakna internet amadi YouTube ta history mayam se loine clear oirame aduga plan se taw matamda kanagu mi am to yaholamde kayuna haba taragadi atopa mi ma yahonba taragadi mahakna masi mingon mi amada amuk tamluba taragadi masina magi plan mayam se police na khangbada orma ufabada yamna thugani habase khanbadagi mahakna plan punamak mathangta loina torame masidagi Punjilan Meher bomb saba horami masigi damakta mahakna 2017 ki October da Diwali gini haidana bombula mayam ama laisalami hairiba bombula mayam ase Patnagar gi Rampuda mahaki mama mapana thambiramba thainagi yum sida pairaga thamlambi ko hairiba yum sida tha ani changna Punjilalna bomb sarami ahanbada mahakna bombla mayam sidagi manungda yawba gunpowder se lautholaga bomb masa rami hairiba bomb masa se saba loiraba matungda masi mai pakna pokhaigadra haibagi damakta mahakna mi leitaba jaga amada puraga bomb masa se test tawrami masida successful oibadagi mahakna aroiba oina kilo 2 gram chamba taba bomb ari bomb lam nungda yawba gunpowder mayam sina bomb achoba ma sarami masigi matungda hairiba bomb se box amagi manungda pek fasara tawrami aduga box gi mapanda asangba
angauba machugi langama hendo aga thami ko mahakna hairiba langasina detonator gi type ta mathu pangthuna gi damaktani masigi langsi hack chingbada hairiba bomb se pokhai doineba ado hairiba box se masi green paper na yamna fazana gift man gi damakta pack torami masigi mathakta mu hairiba green paper na pack toraba box se atoba box amada mu hapsalaga hairiba box is fazana man pack tawsalame bomb gi parcel se fazana pack toraga completely oina ready oiraba matungda Punjilal Meher yamna gyan tana santi da hairiba parcel asibu thagadaba numit ase ngairaga lairame numit sina 15 February 2018 Sanjukta Sahugi machanupa Somya Sekhar Sahugi lohongadaba numit humni wa ikandani ka 15 February 2018 numit si Punjilal Meher mahusagum ayukta kolesta chatlami kolesta chatlise mak la ihaina mayam do utna magi damaktani ko masi matungda magi classing low loiraba matungda mayumda halaklami mayumda laklaba matungda mahakna bomgi parcel ase puraga maki bullet to da Patnagar gi khwaidagi nearest kogi train gi station kantabaji hairiba mafam sida laklami mafam sida magi bullet che parking torom laga Raipur gi train da tonglaga ma Raipur tamna chalami mana Raipur chatama tamda ma haiba kantabaji railway station sidagi Raipur gi damakta ma ticket lawramde kaiguna haba taraga de ticket counter sida CCTV camera install torga lermeba masida mahakna ticket law taraga de ma ki footage soidana yawrani masina tungda evidence orakani habase khangwadagi mahakna ticket lawdana Raipur gi damakta mafam sidagi train tonglaga chatkibani ka Punjilal Meher na Raipur chatama tamda magi phone su puramde magi phone se mayumda adum thamlami kaiguna haba taraga di maki location se Patnagar adum utna gi damaktani mana khangi kaigumba matung tarapada makpu chingnabadagi police na wahang pohang tongnaba korpa matamda soi soidana magi location check torkni habase mana khanglami hairiba wahang mayam sidagi ngakthuna magi damakta mana already plan toraga phone sisu mayumda thamlamani ka sumayan tawdana pung ani makhai muki matungda Raipur gi railway station da yorami railway station yoro matungda mahakna rickshaw ma wairaga manak nakpada leba DTDC courier service ta chatlami mahana chatama tamda maki mamaya se CCTV camera lambi da lerma targa su maki mamaya se kogi camera na utana bani haidana ruma lamana mamaya yu chalami DTDC courier service yo matamda hariba office da CCTV camera khin bese mahana urami maramasina rickshaw driver da mahana paisa khara pige courier se courier gi parcel se nana book to bi yo haina mahana rickshaw wala da haibadagi rickshaw wala duna paisa pigani paisa fangani khanbadagi hairiba parcel gi box ado pairaga DTDC gi courier service ki office manungda changlami mahak chang matamda receptionist aduna hairiba parcel sigi manungda kai yawi haina hangma tamda rickshaw wala dogi mafamda kaigumba wahang rickshaw wala sigi mafamda hairiba wahang dogi paukum amata lairamde DTDC courier service office ki mapanda lairiba Punjilal Meher receptionist ki wahang do tarami aduga sigumba question hanglakani haina Punjilal na expect tawde maramasina hairiba mayam sigi matangda mahak kaimda ready oiramdeba masidagi mahakna masa se magi wahang do targa Punjilal masada kitang kiwa phawrami aduga receptionist aduna box adu hangdo u aina haipladi haina chingnabadagi yamna thuna mahakna office manungda changlaga hairiba parcel gi box ase lawkhalaga mahak yamna thuna mapana thoroklami aduga yamna thuna mafamdo thadokuna laklami khara chatlaga mahakna auto rickshaw amuk farami auto rickshaw se faraga mahakna amuk manak adwaida leiba Sky King courier service ki office ta amuk laklami ka mafamdo yaw matamda hairiba Sky King courier service ki akoibada or office da camera amata leitabana maram oiraga masa direct hairiba courier se ki office sanglami aduga parcel ase book tawna ba hairami receptionist na parcel asida kari yawi hangama tamda ahawatum amade lohomagi gift ni haina hairami aduga magi maming ase SK Sinha haina irami aduga
हाइरिबा पार्सल की थुंफमसिना पाटनगर की सोम्या शेखर की एड्रेस से इरमी पार्सल से बुक तौर मतुंगदा हिंग अथेंगबदा पुंजिलाल मेहर रायपुर दगी अमुक ट्रेन तोंगा पाटनगरदा हलकलमे हौजिक्ति पुंजिलाल मेहर पार्सल सु ऑलरेडी बुक तौखरे अदुना पार्सल से संयुक्ता गुप साहुगी युमदा यौब गाइदुना लेरमी सोमदना पार्सल से तोंगान तोंगान बा टाइमिंग दा तोंगान तोंगान बा मफम कयामा अदुगा तोंगान तोंगान बा मियोय मरी अमदी तोंगान तोंगान बा बस अहुम फावरगा चौराकना किलोमीटर 750 मुक कोयरबा मतुंगदा पार्सल से बुक तौरबा मतुंग निमित मंगानी की मतुंग हाइबदी 20 February 2018 दा पाटनगर की स्काई किंग कोरियर सर्विस ता यौरकलमी हाइरिबा पार्सल से यौरकलबा मतुंगदा निमित सिमक्तदा डिलीवरी बॉय ना पार्सल से डिलीवर तौनबगी दमक्ता संयुक्ता साहुगी युमदा लाक्लमी अदुबु निमित सिदा हाइरिबा युम सिदा रिसेप्शन पार्टी मा तौरगा लेरमसे उबदा डिलीवरी बॉय दुना पार्सल से कोन डिलीवर तौरगे हाइदुना अमुक हलक्लमी का कईगुंबा सोइदना डिलीवरी बॉय असिना निमित सिमक्तदा डिलीवर तौरमा तारगदी मी कयामुक सिगनी हाबसे कोई हाइबा ngamde ko masigi matungda numit humni leiraga habadi 23 February 2018 numit sida amuk hanna delivery boy ase hairiba parcel ase deliver tawnaba sanjukta gi mayumda laklami mayum hairiba mafam se yorwa matungda somya shekhar sahuna hairiba parcel ase receive tawrami masigi makha taba waridi mayamna first part ki horokpa sarukta mayamna wari si tabi reko bom pokha ki matang tuni ko पुंजिलाल मेहरना मागे प्लानिंग मैम से फुल प्रूफ ता फजना तौरमी सोम्या शेखर साहू अमदी रिमा रानी साहूगी मखोगी रिसेप्शन पार्टी दसु पुंजिलाल मेहर अटेंड तौरमी मसिदगी हैंडोक्तना जेमामनी साहूगी सिरबा मतुंगदा अरुइबा मथौ मंगम पांथोकबदसु माक लाक्लमी अदुगा शासिनब पिरांग सिंथरगा संयुक्ता गी इमुंग मनुंगी अवाबदा माकसु यामना थमोय सोकना सरुक यारमिका पुलिस ना माबु वाहंग पहंग तौनबगी कोरकु मतमदा माक के मसा से खितंग कीबदि फावरमी अदुबु हाइरिबा पुलिस की वाहंग पहंग सिदगी सुमाक नानथोरक लमिका मसिदगी केस असे लोकल पुलिस तगी क्राइम ब्रांच ता ट्रांसफर हेक तौरे खंगबदगी महाबना मंगोंदा मतुंग तारकपदा सस्पेक्ट ओइदनबनी हाइदना हाइरिबा केस असे फैमिली डिस्प्यूट अमदी पैसागी मातांग मलहनबगी दमक्ता बलंगीरगी एसपी दा चिठी असे महाकना इखिबनिका मसिनी महाकी ख्वाइदगी असोइबसी करिगुंबा महाकना चिठी असे इरमद्रगदी पुलिसना महागोंदा कयमते सस्पेक्ट तौदबसु याय अदुगा हौजु फावबा महाक पुलिसना वाहंग पहंग क्राइम ब्रांच की खुद हौजि मा वाहंग पहंग तौरगा लेरबसे मसिसु तौरमदबा यायबा हाइरिबा वारी मायाम से तारबा मतुंगदा क्राइम ब्रांच ना 24 April 2018 दा पुंजिलाल मेहर ऑफिशियली ओइना हाइरिबा केसिंग मरी लेना फारमी अदुगा माकी पाटनगर की रामपुर लाइबा एंसिस्ट्रेन की मयूम सिदा क्राइम ब्रांच ना थीबा हुमसे थबा मतंदा डस्टबिन दगी अखोगी नोंमै मरुगी पाउडर खरा चाकते खरबा नोंमै मरुगी पाउडर खरा फंगलमी हाइरिबा पाउडर सिगा मसागी सोम्या शेखर साहुगी किचन दा पोखाई खिबा बोम सिगी पाउडर सिगा मैच ओइरमी मखाताना क्राइम ब्रांच ना थिरन मतमदा हाइरिबा युम सिदगी बॉक्स कया फंगलमी हाइरिबा बॉक्सिंग असे पुंजिलाल मेहरना माई कॉलेज तगी पूरा अगा थममबनी को हाइरिबा बॉक्सिंग असे असिगा मसागी सोम्या शेखर साहुगी किचन दा पेक तौरखिबा बॉक्स तो मदुगा लोइना मैच ओइरमी मसिगी सु मथक्ता पुलिस ना गुजराती गांधीनगर दा मागी लैपटॉप अमदी पेन ड्राइव फोरेंसिक इन्वेस्टिगेट तौनबा थाखिबदो हाइरिबा पेन ड्राइव सिदगी डिलीटेड फाइल अमा फंगलमी हाइरिबा डिलीटेड फाइल दो अमुक हन्ना रिट्राइव तौरबा मतुंगदा हाइरिबा फाइल असे बलंगीर की एसपी द इबा लेटर अदो ओइरमिका मसिगी मतुंगदा क्राइम ब्रांच ना रायपुर रेलवे स्टेशन दगी
Punjilan Meherga Satminakiba rickshaw driver Nupadusu witness oina Local Amiga Adu Mokoina Amuk Sky King Courier Service Saki auto driver city Matamati auto driver city Makoin Tio Hangamde Masigi Makha Tarakpada crime branch ki team namu Punjilalda bomb sabada changma masak mayamase piraga amuk anna circuit room da bomb salami aduga mase evidence oinabagi damakta makoina video su namlami ka hairiba sumain tawdana crime branch na witness amadi evidence mayamase khomjilaba tungda aroiba amadi ahanba amadi aroibo oina 18 August 2018 amadi 30 January 2019 da Patnagar gi session court amada charge sheet file torami aduga maki mathakta section 302 mi hatbagi charge section 307 attempt to murder mi hatnabagi try tobagi charge aduga section 201 evidence manghanba amadi land information pibagi charging asi palami masigi mathakta section 3 amadi 4 such as charge use tobagi adu property manghanbagi charge sumaki mathakta palami ka hausi mahak Balangir gi jail da lady aduga amaromda Rima Rani maki in-laws ka punna leminarami mak amu anna mayung pan gi haina khalam de ko hausi maki family ga maki in-laws ki family ga punna leminari de khwaidagi nungai ba pau amana 28 May 2025 ta additional just amana Punjilal Meher Shekhar Sahu amadi Jamamani hatpagi charge ta aduga sohanbagi charge ta mapunchi chupagi oina jail da lainaba phadok pirami aduga lupa lising yankhai gi fine su thialami ko masini mayam Orissa gi partial gi hogi bomb partial da bomb habla aga imung amagi mioi ani hatpa amadi mioi amabuna yam thina sohan khibagi wari se mayam gi wari se da asoi ba ran ba yawar su mayam ngakpi gani aduga makhata na nungai ba wari kayama puduna lakchagani mayamna agi channel ase support to view ko subscribe to view mayam gi feedback naizari ko masini mayam asigi wari si matang asida losinjarage thank you everyone